achumba made aranba khangtoknaba matam matamgi ishorna sugumba thokdoksi thon gidabanate Mahabharat thokiba achumba made aranbagi marakta prithivida khangnabagi thokibani Ramayana achumba made aranbagi khangnaba juk juk matamdugi oina thokiba dugumba matam gini ngasi Manipurda handak thoibasna Manipurgi MIYAM punamakta MIKAP thobu orasno MIKAP thokanda akhoi maihorondagi leiraba akhoi indigenous people se karai da leirammi akhoi se kari phibam yona leiramme karai yona akhoi matam kayam kuina akhoi se survive togudori ga haibase se kanaba haunaramani mayam MIKAP tho mane na lawegi morta akhoi kanagi against nate but nation tama ipai puna sahi lising ani hondagi thamma nation mache targa mangan badi yaroine maham marang khangdaba kampuna pakmai pairaga sanaba su yaroine Mapu Panba Leibak Oigadabani authority Leibak Oigadabani system ama laina Leibak balance ai thokba ai aning mapung tau tong no banataba system amagi makhada authority ama laina Leibak pahanje duna ai mayam punamak ai amona ai khurumjari maroina thoningnaba thokdoksidagi awana taraba ichal sing ima sing nakoi mayam dai khurumjari nakoi mayam na awaba khangbi dana tha ahum hena laibam chahum khangna laibadong asidagi di kharagra nakoi permanent gi yum singdu saringi markini se permanent gi yum singdu akoi karai da hoje security na maram orkana sangba yamna kadai no haibase ko identify tawre yum saba horagani madugi yum permanent laikai du da saringi gi markta lainana ba yum ni mase sida permanent laigeda banate adun mayam gi damakta koi tumda sadana koi sarkar na honorable minister sing MLA sing official sing civil society ima even koi punamangna hona jari haibu wafam khare thamagai amdam sibu konbiri ba ibudo ibendo dai khorumjari govindaji khorumjari sida laigedori mayam punamak nangina khada nangina rumdo laigedabani na ana yek yaudana asoyangam later na mayam punamak pu thambiu konbiu haina khorumjarga